Ngamkhai wangmada saidang from loriba lalhoubasingda drone attack chathaba hengalakli North East ki lalhoubasingi waroisin page talk ki mahuta matamga chunaraba drone attack na oiraba yai India government na wangnong puklamdam gi lalhoubasing mapungfana muthatnabagi matangda anoba lalong ama chatharakpagi khudam mayek singna uba fangle haina report amana phongdokli report asina hai Chahi kayagi mamangdagi awangnong puklamdam gi lalhoubasinga ceasefire agreement khuyek pinaduna peace talk tawba natraga military operation chathaduna laki New Delhi na hojik anoba lalong ama chatharakpaga loinana wari sanaduna yasinaba puraknaba honnabagi mahuta drone attack chathaduna lalhoubasing mapungfana muthanaba honnabagi khudam kaya marum uba fangle Pumnama sigi mathakta civil war gi chaitheng nangbadagi mapangal sathina sonthakraba Myanmar da saidang phomlauduna lairiba North East ki lalhoubasingi mathakta phongna amasung lona drone attack kaya marum leptana chatharakli Masida Myanmar authority na ngakthok jaba ngambagi phibam leite masigi su mathakta asoi angam thorak tuna micha miyam seirgasu Myanmar manungda conflict mayam leibanina amana amada taishinabagi khudong chaba fangi haina report asina makha tari India government na handakta counter insurgency operation da drone bombing sijinarakpasigi matangda palladuna report asina hai India gi mayon lamda mapangal kana leiramba Maoist Next slide singi mathakta drone bombing kaya marum chathaduna makhoi gi luchingba mayam ama hatkre makhoi gi leifam sing thugai kre masina maram oiraga pambai leraktabadagi Miyoi cha kaya marum khulai thadokuna India government ta changjarakre masigi kanaba amasung khudong chabasi lauraga Myanmar da changja phomlauduna leiriba lalhoubasingi mathakta mai pangna drone attack chathaba hore October 19 da Indian Army na Indo-Myanmar border nakta leiba Kenmoi Loi Naga village ta drone attack chathabada chahi nipan khakta ngariba angang macha ama yauna lalhouba kaya hat pangamki July 13 da su hariba khungang asimakta da chap manaba mong da drone attack chathaba leikhrabani Manipur Nagaland amadi Arunachal Pradesh na chingba border area singda yamna toina drone attack chatharakli basi counter insurgency operation gi mawong honglakpani handakta Myanmar gi manungda hangba NACN KYA gi training center da drone bombing chathabada lup asigi senior cadre kaya marum siba leikre haina media gi tongan ba platform singda phongna rakhiba leikre tamu maikai da su mafam marang khangdaba drone gi attack kaya marum tawduna hauji maikai adom da charang na ba phibam leiri Myanmar ngamkhai lansin duna tamu da changna ba honaramba mioi ani security force na fare Chandel district ki Chakpi Karong police station na konba saluta gi mioi ani na Myanmar border lansin duna tamu da changna ba honabada fare hari pau sina hai mioi ani asina Churachandpur dagi laklaga Myanmar gi ngamkhai paring fawarga tamu da changna ba honarambadagi security force ki kangbuna fagat khibani hari amarom da Imphal East district ki Hengang police station na konba Komido mayalai kai da security force ki kangbuna mioi ama cup syrup bottle marfu taraga mathoiga kona na fagale hari makhata na security ki kangbuna thijin humjin bagi thabak chathabada mioi asidagi sel oina lupa Lising taraga ni thoiga chatrit ka marifu amadi mobile phone amaga so fagale hari Indian Army na chathakiba drone attack ta laikhidraba mioi ani gi mafam da RPF na thamoi sokna nungai taba phongdorakli Myanmar gi East Konyak region da laiba Kenmoi Loi village ta Indian Army na haukiba October 20 da drone attack chathaduna michamani hatkiba madi marina so apan nanghankiba do genocide amasung war crime gi thawong ni haina aina thingkraba lalolof Revolutionary People's Front RPF na maral siragli Thaudo aduga mari lainana RPF ki Deputy Secretary Publicity ki Thaupuriba Roven Khumana khuyek piduna thadorokpa cherol asina hai Indian Army na chathakiba drone attack ta laikhidraba masagi chehi nipan khakta ngari bi nupi macha amasung masagi chehi kungatari rom suraba nupa adugi mafam da RPF na thamoi sokna nungai taba phongdokli loinana thaudo aduda aso apan nangkiba amasung hingobo mioi sing adugi awabada su sarukyari hari cherol asina makha na high counter insurgency operation gi namada micham kaya hatpa haibasi Indian Army gi mafam dadi anauba nate Rose amasung Manorama gi mafam da thokiba thagdoksing adu Wesia gi micham miyam gi mayokta Indian Army na chathakiba henbali chet ki mayek larba khudamni hojik ti micham miyam hanabagi anauba pambai ama oina India na drone sijinaba haurakli haina RPF ki cherol asina maral sirakli amaram da naga gi micham miyam na khundaba mafam da cross border attack chathaba haibasi international humanitarian norms amagum human dance sishi Khungauna bani chahi asida India na ngamkhai lana drone operation kaya ama chathaba laikre thawong adu Indo-Myanmar paring da khunda laitaraga leiba micha miyam amasung armed group sing da target tawbani haina su RPF ki cherol asina maral siragli Singapore police na Zovin Garga misega mari leinaba evidence sing piraklagani haina Assam police na phongdokre Singapore police force na Assam gi maming chatlaba saisakpa Zovin Garga gi misega mari leinaba evidence sing numit tarani gi manungda Assam gi special investigation team SIT da tharaklagani haina senior police officer singna phongdokre hiramasiga mari leinana ngasi special DGP CID su oiriba SIT asigi
Chief Munan Pradas Guftana Fongdokibada Jovin Graga Misi Asibu Thigatliba SIT da Singapore Police na Mishi Asiga Mari Lainaba evidence sing CCTV footage sing amadi atai Saki singi warol sing numitara nigi manungda piraklagani haina thazaba pirakle haidi SIT sigi chief oiriba Muna Pradas Gupta si handakta numit marini gi khongchatta Singapore da chatlubani mahana khongchat aduda Singapore Police Force da Jovin gi misi asigi matang thigatliba SIT da mateng pangbina ba haijaki maduda Singapore Police Force na numitara nigi manungda Assam da evidence kara tharakani haina thazaba pikhibani mahana Singapore da leiba Indian High Commissioner ga su unaduna mishi asigi matang da wari sanaki haidi Muna Pradas Gupta na makha tarduna ikoina thogdo aduda chenariba Jovin Garga na thongliba hi adugi pilot adugi warol lobu pami asida sunatuna Singapore da leiba Assam Association Singapore gi member amagi warol lobu pami makhoi loinamak Singapore citizen oiba maramna law amagi makha da thabak si pangthokadabani hai BJP Manipur Pradesh na mirol labi IDP nupi singbu chakaukhre ing 2023 gi May ahum dagi haukiba kangluki irang na maram oiraga lanjinar kiba mioi singi marakta masa wai sangdrabi nupi singi damakta khanana BJP Manipur Pradesh na youth hostel Kumalampakta hangdokiba relief camp ki inmate sing ngarang ni chaipa chuthekta leiba thamban sanglen ngarang chakobagi thorom pangthokre thorom aduda BJP Manipur Pradesh ki president adhikari mayum Sarda Devi OVC morcha ki president RK Nongdrin Khomba amadi vice president L Minavantana thorom adugi maru oiba thobu singoina sarugyaki inmate chanegi yankhai rom na sarugyaki bachakobagi thorom aduga mari leinana BJP Manipur Pradesh ki president A Sarda Devi nahai Yangai ge nini pan baningol chakoba khumai asi Manipur gi oina khwaidagi chawba khumai amani numit asida mabung mokwa singna mache masal singbu chakau duna chakchara ama chaminaraga machin mana oibagi aseng manungsibagi mari adu mayek sengna takli BJP Manipur Pradesh na chalairiba nupi singtagi oiba relief camp asida ngasi fawbada angang chani gi mathakta pokre relief camp asida mirol binupi sing amadi nauna angang unakraba mama oibi kaya cheksina senaduna asoi angam yauduna bahonaduna lakli Ningol chakau basi da irei chapum namak maru oina relief camp ki inmate singi mafam da BJP Manipur Pradesh na yaifa pauzil pirakli. Mioi ama brown sugar gram chamaga taraga mapan ga kona na fagat padana tada mioi ama su WY tablet kg amaga kona na fagat kray. Haukiba October kungani thoida Manipur Police ki Kangbuna Senapati District ki Mau Police Station ki manung chana National Highway 2 Martius Park manakta gi mioi ama brown sugar sapon kef mapan ga kona na fare hairi. Police ki pau sin high brown sugar ka kona na farba mioi ase Imphal West District ki Wangoi subdivision ki manung chana pau bitek maning lekai da leiba bogi mayum khomai yankhai ga mari kawi hairi mangondagi brown sugar gram chamaga taraga mapan mobile phone ama Aadhaar card ama SBI debit card amadi Adidas carry bag amasung recover tawre hairi amaram na ngarang Technopol District ki Technopol Police Station mamang magtada mioi ama WY tablet kg amaga kona na fare hairi Police ki pau sin high WY ga kona na farba mioi ase Bishnupur District Moirang subdivision gi manung chana Borayang bi me lekai digi MD Muhammad Ivoya yengkhaga mathoi kawi hairi mangondagi WY kg amarom registration number yaudaba two wheeler gari ama mobile phone ama loinena Aadhaar card su recover tawre hairi Senapati da lam hector manga da popi pambi sing tharam le Senapati District Police na drone sijinaduna Senapati District ki Rijai village amasung akoiba mafam sing da yengsin bagi thabak chathabada lam hector Manga da popi tharama thengnari hairi police ki pau sin hai drone sejina duna nongthak tagi yengbagi thabak chathaba du da Senapati District ki Rijan village ki akoi baching gi saruk sing da lam hector manga da popi pambi tharama thengna ki loina na popi thariba mafam sing adu da yum taruk saduna leiram basu thengna ki adu moina ma yum sing adu da mi amata leiram de hairi police ki mai kai digi Rijan village ta popi pambi sing tharam liba mioi sing adu masa khangdok tuna khunja sing na police ta pau pirak na ba amadi popi pambi sing adu athuba matam da yanthana ba khangan khre hairi Loinana Senapati Police na sigumba aina yadaba thabak sing chathaba singi mathakta akanba thabak lakhutgani hairi UNC na October 18 da Jena observation lauthokuna Senapati da chase moiba ongnaba sem sakre Naga ge apex body ama oiriba the United Naga Council UNC na thase 18 da Naga taba mafam singda Jena Dharma gi oiba okpagi thoram Senapati District Headquarter da hauji ukrul da leiriba NACN IM gi General Secretary Thuingaleng Moiba bu taram na okpagi thoram ama pangthuklagani haina lauthokre UNC na lauthokiba Jena asi Angamis Naga gi londa asengba dharma gi oiba harau khumai amasung tawroidaba thabak singni thoram asi aham jam Senapati District Headquarter da tha sigi 18 da pangthokani Jena gi thoram asida Naga miyam na nungchi gi pangthokliba thabak thoram sing maru oina lalon itik tawba imung manung nungsi chana na leiba aduga numit asida charoidaba chinja kharada thingba sing thamduna tungda thorakadaba fattaba sing bongak thoknaba gi damak isor da thongni gadabani haidi UNC na thadorokba cherol amada hai Jena Asi Naga Furup Singna tradition amasung cultural
practice-singga loinana maihoroldi pangthoktuna lakhibani jenagi thoram asi yamna tangna naga singna pangthokpa maramna hoje ukrulgi somdalda laktuna leiriba NACN IMG luchingba TS Muibabu tradition amasung culture ga loinana jenagi thoram asi Sanapati district headquarter da pangthoknabagi damak silangba hokre thasigi kungamapan da pangthokadariba jenagi thoram asi ga mari leinana furuf khudingmangna mahai tamfam sangsing suti thadokpiu kaithel amadi dukan sing thonglonbi duna nagagi luchingba asibu ikai khumnaba utpa phongdokpiu haina appeal tawragli Masigi mathakta UNC na naga miyamda numit asida lalon itiki thabak thoramsing amadi business related taxing lepaga loinana Manipur da khundariba furup khudingmangna Senapati district headquarter da jenagi thoramda saruk yaduna ekhoi amachani ekhoi punna hingminagadabani haibigi wakhalonda saruk yanabasu appeal tawri UNC ki sterol asina makha taraduna hai Senapati da pangthokadariba jenagi thoram asina unity standard amadi ekhoigi Mayek singna leijariba puwari asibu masak taktuna yellow fruit singna maromdom lepchaba ngamnabagi damak thengnariba lanfam asigi symbol oiresanu haina phongdukli UNC na makata na hai thoram asina ikhoi pumna makna santi purakpa ngamba awat apa leitaba amadi chawkhatlambi da lamjing lamtakpa oiresanu haina su phongdukli Panba yai Government of India ga ceasefire agreement sign tawnariba lalolof NACN IM gi luchingba thuinga lengmuiba Marfu daraga nithoi asi thasi kungani thoi da chahi yangkhai gi matung maha ki pongna fam lamdam Ukhrul district ki somdal da India government na ayaba piduna lakhibani aduga hauji luchingba sina tongan ba community singi luchingba sing amadi naga gi luchingba singa wari sanana bagi thabak sing chathaduna leiribani hairi India na Manipur bu mache ta na thugaina ba honari kunjarani India lengang na hiram khudingmakta Manipur bu mache ta na thugaina ba honari haibasi miyam na kaudaba fai haina all Manipur Women's Voluntary Association Amova gi president Y Kunjarani na association asi kunthraga taruk suba foundation digi thoramda phongdokre lamdam asigi amadi nupi obisigi damakta matam sangna thabak Thoram kaya chathaduna lakliba association asigi GM hall da pangthokiba foundation degi thoram da mangna makha tarduna India lengang na Manipur thugaina ba honariba si amatoina thengnaminaba mathautai aikhoi amatoina punsinduna Manipur gi ngamkhai nga kadabani lup asina safonglak padagi leibaki oiba thabak thoram kaya da mangjel thaduna thabak tawduna lakli makha thana so amovana mang thaduna thabak tawkhigani miyamna su Lupsina changselak pathabak thoram singna mateng pangbiu haiki ngasigi thoram aduda Manipur University gi Manipur Department ki Professor Dr. Toijam Tamfa Poirei Lemaro Maira Paibi apunba Manipur gi President S Memcha amasung Amova gi chatminariba lupsing gi member sing amasung tongan ba CSO singi makok thongba thongmi sing su saruk yakhi lokpada security p na ba Bishnupur DC da wa khanakre Bishnupur district Chingkhong Chingya da laiba lobuk sing na thariba mahai marong sing lokpa yana na ba ahenba security p na bangasi Bishnupur district ki deputy commissioner Pujay Langbam na chair loduna ngasi akhana ba security gi mifam ama pangthokre mifam adu Bishnupur gi mini secretariat complex da laiba conference hall da pangthokibani mifam adu da Bishnupur district SP in charge TH Sankar Dev ADM Toijam Opendra Central Force ki representative sing SDO sing OC sing amasung atai machang oiba district asig officer sing su sarugyaki Maide amasung kuki ani gi marakta kangluki rang thokraba matungda lawmi singna makhoi gi lawfamda chatuna law uba amasung law lokpa haibasi haujiksu achoba singna ba ma oiri handagi fog thaba matamda su kuki khulai paiba singna tampa ki lamda kumtharaklaga nongmai kapsinuna attack tawrakpada lawmi ama sokhiba leikhi madudagi ahenba security pi duna ngak selaga law palhankhibani haujik law lokpa matam yoksilakle maram aduna security pi naba wafam adunga sigi mifam aduda puthoktuna khanakhi Tungda lawlok na nabagi lawmi singna kumge haiba numit singda ayuki pung taruk makhai tabadagi nungthili pung mari fawba nongmai kablak pa yaba mafam singda security force sing matik chana thamnana ba warif lawkre lawmi singna su lawlok pa ki balaitana ba khangan baga loinana makhoina lobukta kumbagi matangda pau fauna na ba su khangan kre Karnul da bus mai chakpada kungama thoi Sikhre Andhra Pradesh ki Karnul da ngasi ayu angan bada private Volvo bus ama mai chakpagi thodokta mioi kungama thoi sivre ayuki pung ahunga makhai tabada Karnul mandal gi Chenatekpur khungang manakta mai chakiba bus aduda mioi nifuga mathoi tongduna Hyderabad tagi Bengaluru tamna lakhibani ahanba fangba report ki matungina bus ki mamang thangba sarukta mai chakpa hawraklaga thuna yangna maning thangba sarukta sandoraki maduna maram oiraga passenger sing bus manungdagi chenthorokpa nangkhide passenger taragani thoigi emergency exit thugairaga nanthok hauki adubu aso apan nangki soglaba mioi sing adu Karnul government hospital da pukhatuna laikanari leipa punba kholau gapdeta gi lokachar ke Burma gi Tansin village Pulau township ki Taninthari region da leiba KND yogi commander military junta army na hat kre leipa punba kholau gapdeta gi lokachar ke GI Mangminlan Elias Bobong Hangsing ni fugani thoi kauba kuki yu ngauraga
masa matomda gari mamangda chongsilaga sijakre maitengolgi luching pural Koroungamba khumangi update gi lakhotjarake idea of Manipur maitai na ngaktuna lakpani maitai na ngakpa ngamlaktaba numitta idea of Manipur leiroisi khangna wangangsi